Popular government semaga mari lainana January 13 BJP ki MLA sing Guwahati da Bel Santos ka unaraba yai. February 13 da loigadoriba suspended animation gi mangoinana state asida popular government ama lingbaga mari lainana tha asigi 13 da BJP ki MLA sing Guwahati da BJP ki National General Secretary Organization Bel Santos ka unaraba yai haina paugi source amana hairi. Pau asina makha tana hairibana state asida popular government semaga mari lainana hokiba chayol amarongi matam asida Union Home Minister Amit Shah amasung Union Home Secretary Govind Mohan gi thakta tongan security review meeting pangthokpa laikhre. January 2 da New Delhi da Union Home Minister Amit Shah na chair lauduna pangthokhiba review meeting aduda state asida tangkak ani thokna PR action tawrakhiba sigi manungda security development singi matangda yamna kumna khana nainakhi. Mifam aduda Manipur ki Governor Joy Kumar Bala, Chief Secretary PK Goel, Security Advisor Kuldeep Singh amasung Manipur Police ki DGP Rajiv Singh yauna makok thongba official kaya su saruk yakhi. Adubu hairiba mifam aduda PR sangdokpa natraga sangdoktabagi matangda karigumba waref amata lawkhide haina senior government official amana phongdoragli. Official asina makha tana national media amada phongdokhibada mifam aduda kangluf ki irang na chaitheng phangliba Kuki Jo community amasung MEITEI community ki oina leiriba IDP sing makoi ki hanagi leiriba mayumai singda athubada hanjinaba amadi national highway hangdoknabagi matangda khanaki. Irang na maram oiraga lanjelaktuna tongan relief camp ta IDP oina leiriba Meeoi lising humfuro masagi matangda hojik fawba Meeoi lising mapan rom tabang makoi gi mayumda hanjinbada ngairi. Walhawriba IDP sing adusu athubada karamna mayumda hanjinba yagadagi haibigi matangda mifamduda yamna kupna khanaki. Anisuba oina January 5 da Union Home Secretary Govind Mohan gi thakta security review meeting ama pangthoki. Hairiba mifam aduda Director General of Military Operation Manipur gi DGP Chief Secretary amasung Security Advisor su saruk yakhi. Mifam aduda mapung oina state asida security force ki deploy tawbadugi matangda yamna kupna khanaki. Mafam sing adugi makha chatharakpa oina tha asigi 13 da Manipur da athubada popular government ama lingbaga mari lainana BJP ki MLA sing Guwahati da BJP ki National General Secretary Bel Santos ka punna mifam asi pangthoknaba tharang tawba oigani. Adumapu press na BJP ki MLA kharaga wari sanabadadi hojik fawbagi oina makoida mifam aduga mari lainana official oina khangalakpa leitri. Adubu chaliba January tha asigi manungda popular government ama semnabagi center na mathau taba tharang sing paikhalakani haibigi thajaba lei hairi. Parliament da constitutional amendment bill ama move tawdana chahi amadagi hena president rule extend tawbagi provision amata leite. Maram aduna central government gi maikaidagi MEITEI amasung Kuki Jo MLA sing table amata punna famina duna popular government ama lingnaba yamna kana honari. Mamang chahi gi August 5 da Parliament na Manipur da chahi asigi February 13 fawa tha taruk PR sangdoknaba yaba pikhibani. Kariguma Manipur da hojik leiriba president rule asi extend tawge haiba tarabadi Parliament da bill ama introduce tawba mathau tai. Adubu central government gi maikaidagi kari karamba khongthang sing lakhutkadagi haibadi hojik tongan ba mifam kaya pangthok libanina numit kharanigi matungda khanglagani. Hojik fawbagi oiriba fibam asidadi central government gi maikaidagi February 13 gi mamangda Manipur da popular government ama lingnaba honaba haibasini haina official asina makha tana phongdoragli. Panba yabadi January 13 da Manipur gi BJP MLA sing BJP gi National General Secretary Organization Bel Santos ka unagadariba asigi mangoinana Kuki su group singi umbrella body ama oiriba UPF amasung KNO gi maikaidagi tha asigi 13 da Kuki Jo gi MLA sing yauna akhanaba mifam ama kaukhiba leirabani. Masigi mamangda December 13 da Manipur da kangluf ki irang thokraba matung hana New Delhi da Kuki Jo gi MLA singa loinana BJP gi MLA sing punna kunthraga mari central leader sing yauna Manipur da santi thamnabagi matangda mifam pangthok minakhiba laikhre. Kuki Jo singi leiriba tongan ba CSO sing amasung miyam gi maikaidagi nauna government semlakpa matamda Kuki Jo gi MLA sing saruk yaba yare haina akanba pressure tawrabasu BJP gi leiriba Kuki Jo gi MLA taret asigi manungda mari di popular government semba asida yawningli. Oiragliba development asiga mari lainana Kuki Jo council ki chairman Helian Thanglet ki maikaidagi Kuki Jo gi MLA kharadi popular government semba asida saruk yaba pami. Adubu makoi gi fireb asi Kuki Jo miyam ya pamagi mayoktani haina phongdokpa laikhrabadi. Haram bai faida tharam ba popi sing ZUF na yanthana ba honeringaida Kuki Singda nongmai kapthorokpadagi khudhongnakre. Ngasi ayu pung 3 community forum tabada Imphal West ka lonariba Kangpokpi district ki manung chanba Singda dam gi makhada leiba kharam bai faida thariba popi pambi sing ZUF S Kamson gi kangbuna yanthatuna manghanaba honeringaida Kuki khulai paiba singna nongmai kapthorokpadagi akanba mawongda dakal anina hannaduna khudhongnakre. Thogdo adugi matangda ZUF
S Kamsongi Maikaidagi Thadorakiba statement amana haribana ngasigi kuthongnabagi thaudok adu jalarong singi paripurigi lam oriba jaga singda kuki singda popi pabi thajinba lambi semjinba amasung sugi camp sanaba honariba sing adugi Mayokta chathakiba operation ki manung chanani thaudo aduda kuki militant singi maikaida mioi ahum mari yamna thina aso apan nanglamba yai hairi amaramda nakalani ki marakta nongmai kamnabagi thaudo aduna maram oiraga Imphal West District ki Kangpokpi ga lonariba mafamda lairiba miyam mipaiba pongna ki loinena nongmai kamnaba aduda mafam aduda ahenba security force ki kangbu singsu thomjilakpadagi nakalani na kuthongnaba adu lepki adubu thaudo aduda Nakalani gi marakta aso open yaukibra haibadudi press na chapchana khangmangamdri Kuki NP Southwest Southern Hills amasung Kharambai Village Authority na thadorokpa tongan bacherol singda hairibana ngasi ayuk pung 8 rom taba matamda sakhangdaba khulai paibasina khuladugi manungda explosive device yauna nongmai round kaya marum kapsinduna landarakibani thaudoduda kanaguma amata aso open yaukibadi laiti adubu yum kaya marum amangata thoki nupi angang sing mipaina duna khul thadok tuna chenaki ngachi chathakiba attack aduma famadugi law and order da chauna akaiba piba thaudo ama bana thaudo adu yaba ngamloi asiguma hingsa gi thaudok sing asina mara leitaba mioi singi punsida kudong thiba thokwan badana chana kanglup ki irang leiriba state asida hena ungkhana bagi fibam lakpa yai thaudo asina santi oina leijariba miyamda aki tuzungma kaya fawale maram aduna thaudo asida chenariba sing masak khangdok tuna leiba asigi leiriba lo singi makada chapchaba action laukhanna badabi tawri haiki thaudo dugi matangda JDF ki Ministry of Information and Publicity na thadoraki cherol amana haribana JDF S Kamson gi arm wing ama oiriba Jalarong Tiger Force na Kuki underground singi mathakta chathaba operation gi manung chananga si ayupung tare kamini furom tabada Southern Hills Kangpokpi ki Kharambai faida kuthongnabagi thaudo adu thokhibani thaudo aduda Kuki cadre ani ahum tamthina soklamba yai operation aduda yauruba Jalarong Tiger Force ki kangbu sing kemta aso engam yaudana halakre thaudo adu Jalarong inpui traditional territory da aina yadaba thawong kaya chatharakpa yauna sugi makhada unauthorized oiba camp sing sagalakpa German road amasung Tiger road haina lambi samjilakpa ain kaina popi tharakpa separate administration ki demand gi topographical map ta Jalarong inpui gi traditional territory yausilakpa sing asi yamna hakchinna lawraga ngasigi action adu chathakibani Kuki singna makhoi gi masak khanglaba native land da apamba tawbada thingba laite adubu Jalarong inpui ancestral territory manungda Kuki gi lam amata laite UF ki maikaidegi Jalarong miyam lam amasung lanthum chapchana ngak sengani loinana makhoi gi area khopsinaba honaraktanaba akanba warning tawri hairi kisingna umang kok thoklaga popi thanaba honaraklaba German road amasung Tiger road semnaba honaraklabadi chapchaba action logani JDF Jalarong United Front JDF ki S Kamson nalu chingbaluf ki arm wing ama oiriba Jalarong United Force na ngasi ayupung 8 community furom taba matamda underground outfit singi mathakta chathakiba operation da Southern Hills ki saruk ama oiriba Kharambai gi area da thokiba kuthongnabagi thaudo aduda Kuki khulai paiba anihom asopan nanghankre Kuki singna umang kok thoklaga popi thanaba honaraklaba German road amasung Tiger road semnaba honaraklabadi chapchaba action logani haina lubasigi Ministry of Information and Publicity na media da thadorokpa cherol amana hairakli cherol aduna hai kuthongnaba aduda S Samson nalu chingba JDF ki maikaida aso open amata yaukhide thaudo aduda saruk yakhiba lanmi sing tek takaidina camp sing da thunglakre Jalarong inpui gi lamgi area da makhata na Kuki singna umang kok thoklaga popi thanaba honaraklaba amadi German road amasung Tiger road semnaba honaraklaba amadi Kuki khulai paiba singi sugi camp hangdoknaba honaraklabadi madugi chapchaba action logani hairi amarom da ngase ayupung 8 rom tarakpa matamda Kangpokpi district ki Kharambai village ta khulai Paiba singna attack chatharakliba thawong adu Kuki NP Southwest Southern Hills amadi Kharambai Village Authority na kan mong de condemn tawrakli Kuki NP Southwest Southern Hills amadi Kharambai Village Authority ani gi maikaidegi media da thadораkiba cherol amana chatharakiba attack adu khulai paiba singi marakta thokiba thodok aduda mioi amata sopan amata yaukhidrabasu khuladugi yum kai kaya amanga ta thoki khunja nupi angang sing lanjena ki state asida president lul Lairabasu thawong asina Kuki NP Southwest Southern Hills ki akoiba mafam sing lok chanadraba mafam ama ohele loinana ingtap na leijariba mafam adugi santi gi thugai bire communal tension lehanaba honare hairi maram aduna attack aduda chenariba sing mari leinaba sing na faduna logi oiba cherak pigadabani loinana matungda amu hana thawong asi thoktanaba thawrangsu lokhatkadabani hairagli daka da sakhangdaba sing na BNP gi luchingba ama nongmaina kaptuna halamle
Dhaka-gi Karwan Bazar area-da ngarang numidang Bangladesh Nationalist Party BNP gi luchingba Azizur Rehman Musavir nongmaina kaptuna halamlei BNP gi volunteer wing gi luchingba adu Superstar Hotel manakta sakhangdaba singna nongmaina kaptuna hatkibani thaudo adu da atopa mioi ama boso panangki soklaba mioi adudi Texgaon Thana Van Walker Union gi General Secretary Biapari Masudni thawong adu yaningdaba phongdoktuna Karwan Bazarda BNP gi mioi chani rom punduna protest tawki sakhangdaba singna nongmaina kaptuna halamlaba Azizur Rehman Musavir masagi chahi nifuga mangarom sure BNP gi volunteer wing oiriba Swecha Sevak Dal gi hana president oirambani kumja 2020 da pangthokhiba city corporation gi mikhalda mahak Texgaon gi ward number 26 ta councillor oina mire foiki Bangladesh ta mikhal pangthokpagi matam naksilakpagal iroinana hingsa thokpagi chang hengalakli Saribo Osman Hadi kauba maherelu chingba amasuda ka gi mox manakta sakhangdaba singna nongmaina kaptuna hatkhrebani February 12 da pangthokadoriba national election mangoinana Laibak asida mihan mipun gi thabak kaya leptana chatharagli Kanglup ki irang manungda thokhiba naked parrot kamari lainana CBI na mioi taruki mathakta charge frame tawkhre Hokiba chahi 2023 gi May 3 dagi tholakhiba Kanglup ki irangi manungda nupi ani bu miyam gi mofam gi mamangda naked parrot chathakiba thawdo kamari lainana Guwahati gi special CBI court na thawdo aduda chenaba mioi taruki mathakta charge frame tawkhre hairi pausina makha chana hairibana naked parrot ki thawdo aduga mari lainana Guwahati gi special CBI court aduda charge frame tawkhraba mioi taruk asi yamna atopa mioi kharagi mathakta trial chathaduna lakhibani thawdo asi manipur da thokiba Kanglup ki irangi manungda khwaidagi sathiba crime amani irang adugi manung ing 2023 gi May 3 da nungthil pobofta nupi ani na gang rape chathaki aduga makhoi ani gi manungda amagi mari matagi mioi ani amana hatkhi case asiga mari lainana CBI na investigation chatharaba matungda trial adu chathakibani central government gi maikai dagi nupi singda chathaba tongan tongan crime taraga mapan police ki army dagi khulai lut tawkhibagi case ahum mi hatkibagi case ani riot kidnapping amasung criminal conspiracy ga mari lainaba case amamam yauna puna FIR kunga taret lokhatuna mari lainaba agency singda sinaduna investigation jatha bahurakhibani Kanglup ki irang manungda nupi ani da naked parrot chathakiba thawdoki matangda CBI na chatharakhiba investigation aduga mari lainana hawkhiba irai numita chathakiba hearing amada special judge Satrabu Khan Gogoi gi maikai digi mara leiba mioi taruk adu court asida trial chatharagani haina ruling pikhi adubu irai numita chathakiba hearing aduda Manipur gi video conferencing gi khuthangda accused gi maikai digi thaudok tu da makoi mara leite haina sandokna thamladuna prayer tawki adubu CBI gi prosecutor Swamjit Sharma gi maikai digi case asigi matangda CBI na chathakiba investigation da masigi matik chaba material sing amasung prima facie kaya chapchana fangle haiki adubu defense ki lawyer gi maikai digi charge sheet asigi offense ki list evidence sing asigi matangda warrant charge amata yaude haina argument pikhi nakalani ma ki submission sing adu tarba matungda court ki maikai digi naked parrot ki thaudok segi mari lainana hauji Manipur Central Jail sajiwada lariba Huirem Herodas Meitei Ningombam Tomba Elias Tomthin Yumlembam Jivan Elias Naucha Elias Sana amasung Pukri Hongbam Suranjoy Meitei hariba accusing asi physical production amasung charge asi sign taunabagi damakta January 13 ta Guwahati da shift tawrakadabani haina ruling pikhi thawdo asiga mari lainana police na faruraba matung bail da leriba Arun Khundongbam Elias Nanau amasung namarakpam Kiran Meitei sunumit asida court asida sungsoi soiduna appear tawrakadabani thawdo asida senariba singi mathakta chathariba trial asigi manungda mara leiba mioi sing adu masak taknabagi wafam ama leibaga loinana trial asida hena nungainaba amasung fair oinaba accused sing asigi physical production asi yamna mathau tai haina just na khanganki case asiga mari lainana accused ni hariba sing asigi mathakta Kuki amasung Meitei community anigi marakta yengthinaba honabagi mathakta scheduled caste and scheduled tribe prevention of atrocity gi makhada molestation, sexual assault, gang rape, physical assault, criminal conspiracy yauna lanthum mahan tahanba amadi lanthum lut tawbagi charge kaya su yaw